Mahoushagi amadi aying asagi fibam kaihandana thamnaba hotnabada mari lainaba department khakta natana mipum khudingmakna thodang yamina si haina Forest, Environment and Climate Change ke Minister Biswajit na appeal taurakle. Directorate of Environment and Climate Change na sinduna Hotel Imphal da pangthokhiba Directorate asigi makhada lingkhatkhiba Media Resource Center na chahi manga subagi ningsing thauramda wafam asi phongdokhibani. Thauramada Minister na makha taraduna Environment amasung aying asagi fibamda ngasi ahongba kaya lakliba si miyoiba khunaina tunggi khanba watpa amadi nungaina hingnabagidamak nature da singnarubadagi thoglakpani. Nature da singnabana miyoiba khunaida hena awaba amadi khudong thiningai oiba chaitheng kaya pira ihaiba asi punna khangminaba mathau tai. Masigidamak akoibagi fibam kaihandana thamnabagi pandamda department asina chahi khudingi khananainaba amasung awareness pinaba conclave amasu pangthoknaba hotnari haike. Loinana Media Resource Center asi environment ki maramda research tawningba amadi miyamda awareness sandoknabagi yamna kanaba platform amani hairaduna minister asina makhatana environment ki maramda thawa yawba miyoisingda environment ka mari lainana national amasung international gi exposure visit chatpadashu department asina angamba mateng pangani haibagi thajabasu pikhe. Thauramadu saruk yakhiba Media Resource Center gi thaupuba singi maikaidagi shu Environment and Climate Change asi matau karamna thokpano amadi karamna thengnagani haibagi matangda maru oiba wafam kaya phongdoknakhe. Thauramadu Climate Change Media Partners singdashu memento piduna ikai khumnakhe. Achobo mapung mari thang upambi amana atragana ungak tawba upambi mari se akoi family amagi darkar le ai yumbang because maram de sina mari mating pangke da oxygen sufficient mi mari le ba yum amagi sufficient oxygen provide ko le par ena adu lo na machine kari to no ha ka ne koi da thogle iba carbon dioxide mayam se man absorb torni adu man sa ki leiba du da oxygen release tor ko ne adu na di upambi ji kya important ko ye je Child Gana Boy are. Other ching the districting the Lahiba, Jinina, Jina, I get purpose key, I get livelihood key, Ne Haidana, Uya Tatpa, Aduga, Layo Machine set or the king see climate change the A and Hena, Mateng Panjalapa, who you possess. She took an alternative Amatimina.